Khutlai Lallonba ama fare logi wangmada khusu Khutlai Lallonbani haiba mioi ama Manipur police na Imphal East district ki manung chanba Porompat area dagi fare hairi police dagi phangba paw mana hai faraba mioi adudi Thobal district ki manung chana laiba atau khong laifrakpam dagi khoisnam Roshan kunga taret ni mahak miyam government official amadi dukan phamli basing dagi namduna senkai thumkai tawbada su chenaba mioi ni hairi mangonagi mobile phone amaga voter card amaga su fagat pangamle haina police ki paw sina makhatari CM Resign Twkhrabanina Kukigi Wathokki Waroisin purokpangam lagadra Manipur ki apun masaktam ngaknaba kanmalantheng chatharakiba Chief Minister Nongthumam Biren ngarang khanghaudana governor da resignation tawbagi cherol pisinkhre loinana governor gi maikaidagi resignation adugi ayaba pikhibadagi ngasidagi hogadaba 12 suba state assembly gi taret suba mifam su yaithokre anauba lainga ama semdriba fawbagi oina CMN Biren na caretaker oina puhankhre CM na resign tawkhibasi matangda BJP gi state president Sardana phongdokhibada mahakna resign tawkhibasi miyamgi interest ta tawkhibani Kuki singna hokiba 2023 May ahum dagi landarakhiba sigi matangda CM Biren na apunbagi saktam ngangnaba kana honaduna lakhibani BJP na Manipur miyam yaifanaba thabak tawkhigani haina phongdokhrabani Manipur gi hojik lairiba lengaklon gi charangnaba amadi ruling MLA singi marakta nampak tanaduna CM sindoknabagi irang lairakhibasi Kuki singna Manipur gi apunba saktam thugaina balandarakhiba dudagi hawrakhibani Chahi ani mapung fajilaklaba irang asigi Waroisin purokpa ngamdana lairakhibadagi ruling gi MLA khara amadi opposition gi MLA singi maraktagi CM sindoknaba political gi oiba irang sagalakhibani Amaromdana Manipur gi apunba saktam thugaina balandarakliba illegal migrant chin Kuki jogi maikaidagi CM sindoktriba fawba Wathokki Waroisin purakloi haina lauthokiba laikhre Kuki singi maikaidagi CM sindoknaba dimana siga chap manaba mawongda opposition amadi ruling gi MLA singi maraktagi su CM sindoknaba irang sagalakhiba sida miyangi mafamda leirakliba wahangdi Kuki singna CM sindokpagi demanda saugalabra haibasini adubu CM Biren na ngarang February 4 da governor da resignation pisan khiba aduna anauba lainga ama semlakpa matamda karamba miyoina luchingba laingak semlakkadage haibadu miyamna khangningba ngainari ing 2017 dagi horaga BJP gi N Biren na luchingba chungsinnaba laingak leirakhibani mahakna lengaklon gi thogai panglakhibagi manungda senja thumja thingnaba anti corruption cell dingkhatki waron drugs ki khongjang chathaduna drug lalonba popi thaba thingnaba amadi illegal migrants singna umang wamang kokthokpa anauba khulsing semgatpa Thingnaba thabak singda akhanaba miyeng changlakhi loinana yellow mi mitei singdagi mitop singna masing henduna mitei singi kangkhul mutkidanaba inner line permit system chana hankibaga iroinana NRC chana hanaba singtha ningai oiba thabak sing lokhalakhiba sing adu proof ki saktam kadnaba khongthang ni haibada haiman bathokloi Indo Myanmar romdagi logi wangmada ngamkhailana changsilakhiba chin Kuki jogi khulai paiba lalolu kharaga mamangda leikhiba lainga ki matamda nongmai sungkap kapna dana Suspension of operation su sign tawna khiba sing aduna Manipur gi apunba saktam thugaina ba honaba amadi drug ki karwa chathare haibagi damak su handokadabani lalholup sing adu terrorist ni haina lauthokhibaga iroinana India government da thabak lokhat pina bataksin khiba sing adu aranba khongthang ni haina lobo tarabadi madu aranba wakhalon ni haina lawi Thaurang asidi proof ki saktam amadi miyangi punsi kannaba hotnabaga mari leinaba singthaningai oiba khongthang ni Lengaklon paiminariba BJP gi legislature singi marakta wakholon amadi motinadaba leibadagi luchingba sindoknaba phambalan amadi opposition gi maikaidagi su makhal makha kayagi pressure leibagi mathakta landarakhiba Kuki terrorist singda Kuki MLA tarana Phongna saugatuna loikham naidaba wathok leibasi center da lengaklon gi chukli pariba singi wamfamda wathok asigi Waroisin puraknaba honnabagi mahut political Conspiracy chathaduna manung lenba thawong chathaduna lairakhibadagi madugi tekchak punamak CM Biren gi mathakta thangalakhibadagi resignation tawkhiba sina Kuki lan amadi legislature singi manungi nangpak tanabagi wathok singi Waroisin purokpa ngamlagadra changliba mai muthatpada rajniti gi khenaba thadokadabani takdal ngasi oiriba Manipur gi phibam asida rajniti gi tawriba singna asanba miyeng thamduna party politics tawbale piu changliba mai muthatpada rajniti gi khenaba thadokadabani haina Thobal amasung Kakching district apunba lof takdalna Thadorok cherol amana hari cherol asin hai aikoi puna honamina duna ingtapa hanagi Manipur ama puraknaba honaminasi loina nangasi numit 645 sona mayum maikai thadok tuna relief camp singda saidang duna leiriba awa chaitheng nanglaba loina natungi asagi mami samlaklaba iraicha singi khanbi duna aroiba Waroisin ama puraktuna makhoibu resettlement ki lambi athubada yatpiu ngasigi Manipur lengak liba minister MLA singna Isagi amadi party ki mingchat launaba honabada nungtigi phongliba pauche singda wajaw ngangba tokpiu hojikti thamoi sengna kathokpa ngambagi thauna adu uthokpagi matam thengmankhrabani kumja 2023 gi May ahum dagi Manipurda ethnic crisis tokraba matungda ngasidi mitei Kuki Naga amadi Muslim miyam
physically, mentally, amadi economically chaitheng phangnaba ngakhtani maru oina tunggi yumbiral oirakadoriba icha inau kayagi mahai masing ningthina tamba phanghandana kari oirakadage haina hangatna yenglubada decade amadi tung hana chotkrabani loinana aikhoigi economy aduki matik sokre chahi kun henbada fugatnaba awaba mayoknagadoribani loinana aikhoigi lifeline oiriba national highway singda buffer zone semduna thamliba sing athuba matamda lauthokduna aikhoigi economy henganaba honabiu asuk thina soklaba fibam asi fawba lengakloising kari yengduna leiribage haina hanglakli cherol asina makha tarduna tasengna administration tauba haitrabazatla natraga mawong chumna tawdribara merger agreement ki chaitheng barat lenga ki khudol oina piraba jatla hangnarakta banate asiguma tanja singda manipur lengakna positive oiba solution purakna bagi lambi puthorakpagi mami uba phangdri loinana mamangda famkiba parliament session amadi handak famkiba parliament mifamda bharat ki president gi hodok warolda manipur gi issue gi maramda wahai ama fawba panbiramdaba aduga sanglaba matam asida nongmata oirabasu aikhoibu bharaticiani khanbiduna saruk yabiradraba bharat ki prime minister bu takdalgi maikaidagi akanma mawongda condemn tawi pressure tawraga thubada loisinbasu ngamlibani adubu isagi thodang lawjaba thodang ngamdraba famnaibasingna fam kibadagi nathairiba sing tokpiro akiba yauduna thokpiraktuna solution gi lambi yatminasi ngasi asuk wana leiraba miyamgi kholau marakta issue asibu nathaiba manba thawong kayada nongmana narco terrorist poppy plantation forest protection illegal immigrant ST demand amukna mamangi lengakna thohanbani haiba mature oidaba manba politicalize tawba makhal khudingi propaganda tokpiu tasengbadi lisangsitna lakliba cookie singi firef khudam oina pallabada 2006 ki November 6 DARCAS whole Churchanpur 2013 ki October 24